ꯇꯣꯝꯆꯥ ꯅꯪ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯉꯁꯤꯗꯤ ꯐꯨ ꯇꯥꯔꯦꯅꯦ ꯍꯥ ꯅꯈꯨꯠ ꯇꯤꯡꯊꯣꯛꯑꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ Miss, karamba ngano? ꯇꯣꯝꯆꯥꯅꯤ ꯁꯥꯔ Tomcha na ida thoro. Miss kadai, chay kadai. ꯁꯥꯔ ꯆꯩꯁꯤ ꯂꯩꯔꯦ ꯁꯥꯔ Tomcha, come here. Tomcha thoro. Come. Tingtho nakut. Nakut tingtho. Kayo to. Hello. Tomchai pabung oibiraba. Hayang si school da ngakang leng birakte yadre. Kaisu thoidokpa leiteda. Tangai fadana angangi matangda wari masananing tawbani. Kaisu thoidokpa leiteda. Sum angangi career gi matangda ngakang khananingdana tawbani. Hoi. Fani. Hayang si soidna lakpiro thamjare. Angang si miss karumba kharadi leire. Yaringe di pujai badi tawba yadre. Masibu problem gadi la oidra sa Kaisu la oida. Thoi ba thawdok ki matangda mapada phajana khanganda yaro. Tungda kari tawrake du yeng tare. Sir angang si care kaya lobi dabagum tawi mafi marol ningthina su jambidaba kitsune nongmana mawat as yam nungaiti da sir Mama yaudana yokpa angang gyawna sane. Maral phana leiduna su imung manungna phana luna tawduna su mamai mahut sinbai se hekte yaponte. Malem sida macha amagi mafamdadi mama gi thaudangdagi henba kaisu leite. Angang du kariumba kharadi soidana leirani khale. Hoi sir sir ai amu class angungi ge Pare. Babung, ayam lama jam de thibiyo. Ho. Noi ne nesu college dai halaktri ni tawris. Bobok tu na kadai dong chakra. Babung, jam lama jau ina ubiyo. Nang maro lo mo tok paningai ni he. Sai di tawong khang di nang ni ngai si. Mabuk tu na kom chakra ke ne. Hujuai te sai len dai ne. Kadom chakri no khang di. Se los asa por ne lebi regese. Ai. Angang du sakla me di sak tu TV ni botor ro dana. Dukan di yon ba asapo na saki mo sim ma sa pharoi ko. Ima su leiti bi ma su halaktri. Sak TV na mi su amta leitren tawris. Tomcha Miss, ima, koi miss la e. Akhui tom saw gi miss. hoi sir Lengjan biro. yani Itom da lengbirak bro. hoi sir ngasi suti leiringai sida tomcha gi yum khange na sumlak pani Ai be ma lengjalo. Kakalo. hoi pabung Miss, kakhalo. Miss chona lengjan bio. hoi yani tomcha se na o
이베마기 싸누 마복도는 까다이 너무 satkrabnone tandaase toisibo 덤자, 세, 자로세. 미스 ngata phamiramuko ai cha 야니 사, 자론 비라누. yanida 영어 이베마 싸누고 타기시 ngасidi 싸누 비슈 콜레 사키바 마복도는 마기 하와이자 요원바 토끼브라 그리노 이뭉시데 누피임타 레이타바 덤자세, 얌 누시바. 마 우닝드나 윰수 캉보이나 숨락바니다 바붕. 덤자, 낭부 닝하이 얌 떠브라네 바붕다. Tawde, miss. 떠루누, 낭디 마람 얌 목바니. 하영와이 아चौबा मी ओइगदोइनी अदुना हाइवे इंगदबा को Hoi, miss. 에이 톰사 낭바나 살론 크립도 크르트노 루출로 하요 Miss, ay haruge 아, ko. 호이 호이. ꯈꯪꯗꯦꯗ 이베마 이베마 호이나 눅시나 루나 토비바세 시데기 헨바 마말 ꯂꯩꯇ꯭ꯔꯦ 이베마나네 아이기 이수세 खर सेक्शन येंबियुको बाबू तोमचागीदी एखोइना तोंगाना स्पेशल केयर ओइना लौजरबने हाय कदाई चलुगिने नंगबो हो अवांगीसिदा हवाइजार खरा थिलुबने से बेमसे एखोइ तोमसा होइगिने स्कूल गी मिसनी ओ इबेमा सानुंगा थक्सी लाइटिन येंगुरे मतिक मयाई कली खों खुना सोकनो हितमा हाय लम हेंदु हेनबा यावरसुने इबेमा होइना खरा ngakpiyuko इमा तोमचाबुदी कनामतना फुजैबा तौदिये ताइबंग मपुगी मतिक मयाई अमजु मंगोंदा यावी हाइबसे लोइना खंगनरबनी इबेमा इमा होइना वाबदिने माना ममा हेक थिरकपा मतमदने मपाना तौहम खंगदबदो इमागी थमोइसिना पुबा ngamdeine इबेमा ममादुदु लेजरमदि कयादा नुंगाइरमगदोनोने से अंगांगसिना साउद्रिङैदा नुपीमतंग थियौसे हाइबनी मधुसु यादे ममा याउदन योक्पा आइसे मनिंग तुंबा हुनदे मागी इ पाउ ताबदा इपा होइसु पाकली यारे चाहनबजु नातै यारेदा। चाद्रे तौरिसे फाबु फमनग्रेदा इमागिसु चा पुथोरके यारे खंग्रेदा मिस मथंगी सेशनदगिदि खोगी तोमचासे बोर्डिंग दोइना थमसिराना खलिबा मथंग चाहिददी यारनीदा अखोइना कुपना सेनाबसु ngamde बोर्डिंग दा थमगा मिस होय ओजा सिंह मैहामना सेनाबिरगा खरा फगद्रना खंजरिबा तोमचा मथंग क्लास तगिदी नंगसु एखोइगी स्कूल बोर्डिंग दा लेतारिने को Hoi, miss. ꯑꯩꯅ ꯍꯩꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯦ ꯆꯍꯤ ꯈꯣꯏꯌꯟ ꯑꯗꯨꯅ ꯃꯊꯤ ꯃꯀꯨꯝ ꯄꯨꯕꯒꯤ ꯊꯕꯛ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯉꯥꯡꯉꯤꯁꯤ ꯑꯉꯥꯡꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯅꯤ ꯍꯥ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯅ ꯂꯩꯔꯤꯁꯤꯕꯨ ꯃꯥ ꯍꯜꯂꯛꯅꯤꯡꯗꯅ ꯍꯜꯂꯛꯏꯕ꯭ꯔꯣ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯍꯜꯂꯛꯏꯅꯤ ꯅꯪ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ ꯇꯧꯅꯨ ꯈꯪꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯌꯨꯝꯁꯤꯗꯅꯦ ꯍꯜꯂꯛꯇꯨꯅ ꯂꯩꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯆꯍꯤ ꯈꯣꯏꯅꯗꯅ ꯅꯥꯈꯩ ꯁꯦꯡꯅ ꯑꯃꯃꯝ ꯂꯩꯅꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩ ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯅꯔꯁꯤ ꯍꯥꯏꯔꯗꯤꯅꯦ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯃꯉꯣꯟꯗ ꯄꯤꯒꯦ ꯇꯥꯕ ꯑꯦ ꯏꯪꯈꯣꯜꯗꯤ ꯀꯔꯤꯒꯤ ꯇꯪꯈꯥꯏ ꯄꯤꯗꯣꯏꯕ ꯌꯨꯝꯁꯤꯗ ꯂꯩꯖꯕ ꯐꯪꯂꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯥꯡꯉꯔꯤꯅꯤꯅꯦ ꯌꯨꯝꯁꯤꯗ ꯇꯥꯡꯉꯔꯤꯗꯤ ꯅꯤꯉꯣꯟ ꯅꯠꯇꯦꯅꯦ ꯃꯧ ꯅꯣꯏꯅꯤꯅꯦ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯄꯥꯅ ꯄꯣꯛꯄ ꯃꯆꯥ ꯈꯪꯉꯕ꯭ꯔꯥ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯃꯥꯒꯤ ꯍꯛ ꯂꯩꯔꯤꯕ ꯅꯪꯗꯤ ꯃꯧꯅꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕ ꯅꯪꯒ ꯑꯩꯒ ꯍꯦꯛ ꯀꯥꯏꯅꯈꯤꯕ ꯃꯤꯀꯨꯞꯇꯅꯦ ꯅꯪꯒꯤꯗꯤ ꯂꯣꯏꯔꯦ ꯀꯣ ꯃꯧ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯂꯟꯊꯨ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯍꯛꯅꯦꯅ ꯈꯟꯖꯕ मचिन मनाव नुंसिनहंदबा मपा मचा हानहलिबा इमुंग कायननबा सिनबा अदुगुम ओन्न तैनबा चनबिदो अखोइगी इमुंजिददिने चनबा यारोय खंगब्रा पुक्सियन चावबा तम नुपीनने नुपीगी अवाबा खंगो नंग
ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯕꯨꯁꯨ ꯂꯧꯕꯤꯔꯨ ꯂꯥꯛꯑꯣ. ꯑꯩ ꯋꯥꯔꯦ. ꯑꯩ ꯇꯟꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ. ꯑꯩꯕꯨ ꯂꯧꯕꯤꯔꯨ ꯂꯥꯛꯑꯣ. ꯑꯩ ꯅꯪꯅ ꯇꯧꯁꯤ ꯌꯦꯡꯕ ꯑꯩ ꯑꯃꯨꯛ ꯍꯜꯂ Hey, kari non he ja sanoi na ngang na ri du ba. Mi dar ka phaja ba na de ne. Tam na ing na khan ba tam mu ne. Adu ga ne, ima na haining ba di. Marai bak thi da na halak ta na lai ri ba. Angang si da ne. Ma sha lang ga da ba thabak ti ne. Ima pam de ko. Ma sha lang da na ba ne. Ima isa tongan ja ra ge. 이씨 ꯀꯩꯗꯧꯕꯩ ꯇꯣꯉꯥꯟ ꯆꯥꯗꯣꯏꯕ ꯃꯌꯨꯝ ꯆꯥ ꯃꯔꯛ ꯄꯥꯜꯂꯨꯔꯁꯨ ꯃꯥꯁꯦ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜꯅꯤ ꯃꯥꯒꯤ ꯍꯛ ꯌꯥꯝ ꯂꯩ ꯃꯁꯤ ꯈꯪꯗꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯅꯦ ꯅꯤꯉꯣꯜꯁꯤꯡꯕꯨ ꯁꯩꯗꯥꯡꯕꯤ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤ Ibunga, maduna manunggi wani. Lamdam masigi honga iba satnabi sidane. Mauna ningonda ki sauba. Ningone bin top oirakpa. Pumnamak aduna lamdam masidane masin mo pa nungsinabagi marido. Watlibani. Ningonga mauga nungsinaba leitre. Ing tapa nungsinaba imung habado amatta oiraro. Ibunga, matam na porakpani. Imay jane tongan jarage. Ko Imay siya tongan jarage. 다tomba, nangi wari liru ba? 다tomba, liru o, ay taninge ba? 다tomba, liru o ba? ꯍꯣꯏ ꯂꯤꯔꯒꯦ Ay tarage ko. ꯇꯣꯝꯕ ꯅꯣꯏ ꯏꯆꯦꯒ ꯅꯣꯏ ꯏꯕꯥꯏꯒꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯐꯩꯍꯦ ꯅꯪꯒ ꯆꯞ ꯆꯥꯅꯅꯤꯍꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯔꯥꯡ ꯄꯨꯔꯥꯡ ꯀꯩꯝ ꯌꯥꯎꯗꯕꯅꯤ ꯃꯁꯛ ꯐꯖꯩ ꯏꯪ ꯇꯞꯄꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯔꯥꯡ ꯄꯨꯔꯥꯡ ꯀꯩꯝ ꯌꯥꯎꯗꯕꯅꯤ ꯃꯈꯨꯠ ꯃꯁꯥ ꯍꯩ ꯁꯦꯟ ꯇꯥꯟꯕ ꯀꯜꯂꯤ ꯁꯤꯉꯥꯏꯗꯅ ꯑꯐꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯁ ꯏꯀꯥꯏꯗ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯣꯏ ꯆꯣꯞꯆꯅꯤ ꯑꯦ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕꯕꯨ ꯏꯀꯥꯏ ꯍꯥꯏꯁꯤꯕꯣ ꯏꯀꯥꯏꯌꯦꯕ ꯑꯩ ꯉꯝꯃꯣꯏꯕ ꯀꯩ ꯅꯨꯄꯥꯅꯣ ꯍꯩ ꯑꯗꯨꯅꯗꯤ ꯅꯄꯨꯟꯁꯤꯗꯣ ꯅꯨꯄꯤ ꯊꯤꯗꯅ ꯑꯗꯨꯝ ꯂꯦꯟ ꯇꯥꯕ ꯂꯥꯏꯕꯛ ꯐꯩꯌꯦꯅ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯣꯏ ꯏꯊꯟꯗ ꯂꯦꯜꯂꯨꯖꯨꯅꯦ ꯑꯗꯨꯝ ꯂꯦꯟꯖꯔꯒꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯔꯨꯞ ꯃꯄꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯦ ꯌꯥꯔꯦ ꯃꯁꯤꯗ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯧꯇꯤ ꯇꯩꯗꯅ ꯃꯄꯥꯟꯗꯤ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯀꯅꯥꯏ ꯅꯨꯄꯤ ꯂꯥꯛꯑ ꯂꯩꯕꯤꯔꯗꯣꯏꯕ ꯇꯣꯝꯕ ꯃꯗꯨꯏ ꯆꯥꯟꯁꯇꯣ ꯑꯩꯉꯣꯟꯗ ꯑꯣꯏꯗꯤ ꯅꯥꯟꯊꯣꯛꯂꯔꯣꯏꯕꯣ ꯌꯨꯝꯂꯩ ꯀꯔꯩ ꯃꯇꯥꯁꯤꯒꯤ ꯏꯀꯥꯏꯖꯩꯗ ꯅꯊꯟꯗ ꯆꯖꯤꯛ ꯆꯥꯔꯒ ꯂꯩꯔꯤꯗꯣ ꯆꯥꯛꯆꯥ ꯆꯥꯅꯅꯕ ꯌꯨꯝꯂꯩ ꯀꯔꯤ ꯐꯒꯠꯅꯕꯅꯦ ꯁꯤꯟꯅꯔꯤꯁꯦ ꯑꯃꯠꯇꯅ ꯈꯟꯕꯗꯩꯗꯤ ꯑꯅꯤ ꯈꯟꯕꯅ ꯄꯥꯝꯕ ꯌꯥꯝ ꯑꯣꯏꯕꯅꯦ ꯃꯣꯕꯥꯏꯜ ꯄꯥꯏꯕꯤ ꯑꯣꯏꯃꯗꯤ ꯑꯃꯨꯛ ꯑꯁ ꯌꯥꯝ ꯇꯜꯂꯤꯗ ꯑꯩ ꯑꯦ ꯀꯩꯒꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯣꯕꯥꯏꯜ ꯄꯥꯏꯕꯤ ꯅꯨꯄꯤꯗꯤꯅꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯒꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯦꯁꯇꯨꯔꯦꯟ ꯒꯥꯏꯗꯣ ꯌꯥꯝ ꯆꯪꯒꯜꯂꯦꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯥ ꯌꯧꯅꯒ ꯈꯟꯖꯜꯂꯗꯅ ꯐꯪꯗꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯆꯤꯜꯍꯥꯎꯒꯁꯨ ꯊꯤꯔꯗꯅ ꯍꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯅꯅꯤ ꯐꯩ ꯑꯐꯕꯅꯤ ꯍꯥꯏꯁꯦ ꯍꯩ ꯀꯥꯟꯗꯦ ꯏ ꯄꯥꯎ ꯂꯣꯏ ꯐꯥꯎꯅ ꯂꯣꯏꯔꯝꯅꯤ ꯇꯣꯝꯕ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯃꯤ ꯃꯆꯥꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯨꯁꯨꯅꯦ ꯅꯣꯏꯒꯤꯗꯨꯒ ꯆꯞꯇꯦ ꯃꯥꯟꯅꯩ ꯊꯕꯛ ꯁꯨꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯂꯤꯛꯄꯅꯗꯤ ꯍꯩꯃꯥ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄ ꯂꯥꯛꯑꯦ 이쁘고 고목가도 탐험무네 야래 야래 럭톡들어서 야래 파모 파모 Tama, chadubu loidribo. Akhoi tamagadi yam chanarani bu. ꯃꯥꯟꯅ ꯃꯥꯟꯅꯕ ꯂꯥꯏꯅ ꯄꯤꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯑꯣꯛꯄꯨ ꯑꯣꯛꯇ꯭ꯔꯕ ꯊꯕꯛꯄꯨ ꯁꯨꯅꯤꯡꯗ꯭ꯔꯕ ꯑꯗꯨꯝ ꯃꯤ ꯑꯣꯏꯔꯔꯣꯏꯗꯝꯅꯤ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯀꯨꯊꯤꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯨꯔꯁꯤ ꯄꯣꯏꯅꯨꯒꯤ 12 ꯄꯥꯟꯕꯁꯦ ꯌꯥꯝ ꯐꯩꯗꯤ ꯍꯥꯏ ꯄꯤꯔꯣ ꯄꯤꯔꯣ ꯄꯤꯔꯣ
ꯑꯩꯅ ꯃꯁꯤꯗ ꯊꯣꯛꯀꯅꯤꯗꯨꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯗꯤꯕ ꯏꯆꯦꯒꯤ ꯏꯕꯥꯏꯗꯨ ꯂꯦꯛꯈꯣ ꯍꯥꯏꯕꯅꯦꯕ ꯑꯁ ꯇꯟꯈ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯑꯁ ꯆꯪꯉꯒꯦꯗ ꯅꯨꯄꯥꯅꯕꯨ ꯑꯁ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯆꯠꯃꯝꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯇꯨꯝꯁꯤꯟꯈ꯭ꯔꯦ ꯇꯨꯝꯅꯤꯡꯃꯟꯁꯨ ꯁꯤ ꯇꯧꯔꯤꯁꯦ ꯐꯔꯦꯗ ꯁꯥꯏꯔꯀꯥꯟ ꯇꯨꯝꯃꯨꯔꯒꯦꯗ ꯍꯩꯃꯥ ꯍꯜꯂꯛꯑꯝꯃꯤꯅꯦ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯗꯤ ꯑꯁ ꯑꯩꯕꯨ ꯀꯃꯥꯏ ꯀꯧꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯨ ꯍꯧꯒꯠꯂꯣ ꯃꯥ ꯍꯧꯒꯠꯂꯤꯉꯩꯁꯦ ꯇꯨꯝꯍꯧꯔꯒꯦꯗ ꯑꯩ ꯇꯣꯝꯕꯧ ꯅꯣꯏ ꯑꯅꯧꯕꯤꯗꯨꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯝꯗꯧꯒꯦ ꯍꯩꯕ꯭ꯔꯣ? ꯑꯁ ꯈꯨꯍꯩ ꯑꯃ ꯇꯧꯖꯥꯠꯅꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯏꯇꯨꯅꯤ ꯊꯥꯛꯄꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯗꯣ ꯅꯨꯄꯤ ꯊꯤꯕ ꯀꯤ ꯇꯜꯂꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯀꯝꯗꯧꯔꯦ ꯍꯧꯖꯤꯛꯇꯤ? ꯑꯁ ꯍꯥꯏꯗꯣꯛꯄꯩ ꯀꯥꯏꯗ ꯅꯍꯥꯟꯅ ꯊꯤꯖꯔꯝꯒꯗꯕꯅꯤ ꯇꯣꯝꯕ ꯅꯣꯏ ꯆꯦꯅꯧ ꯆꯪꯉꯣꯌꯦ ꯌꯨꯝꯕꯥꯜ ꯑꯅꯧꯕꯒꯤ ꯀꯩꯅꯣ ꯀꯅꯥꯝ ꯈꯔ ꯄꯤꯗꯣꯏ ꯃꯥꯅꯦ ꯆꯪꯉꯣ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯒ ꯈꯔ ꯅꯥꯜꯂꯦ ꯍꯥꯟꯅꯒꯤ ꯆꯌꯣꯜ ꯑꯃꯗꯪ ꯏꯔꯨꯖꯕꯗꯨ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯅꯝ ꯈꯔ ꯐꯩ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ? 이붕어 마룩 엄마 허리네 락아니 따이 파무 마두 역실로 용 가이두수네 카라 샘진나바 떡시 짝톡나바수 카라 헛나지에나 하게 됩니다. 끼야 혼데네 제. 다 아마다 리싱 망아 혼도이니. 아스 혼먹은 거 먹더라디 나타 임자로다. 마락다 소이버기디 아둠 보것베게다. 아두구마 마룩 엄마 야오라가 ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯐꯅ ꯇꯥꯜꯂꯁꯨ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯇꯨꯡꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇ꯭ꯔꯒꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯗꯕꯅꯤ ꯐꯅꯤ ꯚꯥꯏ ꯑꯩ ꯌꯥꯎꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯤ ꯁꯤꯗ ꯆꯥꯈ꯭ꯔꯣꯗꯅ ꯏꯆꯦ ꯌꯨꯝꯗ ꯃꯊꯟꯗ ꯑꯃ ꯅꯨꯡꯉꯥꯏꯔꯣꯏꯗ ꯆꯤꯀꯟ ꯈꯔ ꯊꯣꯡꯅꯕ ꯇꯧꯔꯨꯅꯤ ꯉꯟꯅ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯆꯥꯔ ꯆꯠꯈ꯭ꯔꯣꯗꯅ ꯇꯥꯃꯥꯒꯤꯁꯨ ꯍꯤꯟꯖꯥꯡꯗꯨ ꯈꯔ ꯍꯦꯛ ꯄꯨꯕꯤꯒꯣ ꯑꯁ ꯑꯗꯨꯒꯨꯝꯕꯒ ꯆꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯉꯥ ꯐꯥꯎꯕ ꯈꯜꯂꯒ ꯆꯥꯔꯅꯤꯗ ꯑꯩꯈꯣꯏ ꯇꯥꯃꯥꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯒ ꯌꯥꯎꯄꯣꯟꯇꯦꯗ ꯆꯨꯝꯗ꯭ꯔꯤꯡ ꯋꯥꯏꯗꯤ
ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯆꯥꯔ ꯆꯠꯈ꯭ꯔꯣꯗꯅ ꯍꯣꯏ ꯏꯆꯦ